MLA gi machanupa yauna accidenta taret sire. Ngasi ayuk anganbada Bengaluru gi Koramangalada ODQ3 car ama speed yang na thorakpada control tawba ngamdabadagi car aduda tonglakpa mioi taret sire. Thogdo asi ngasi ayuk pung ama makhairom tabada Koramangala gi 8 feet road ta thokibani. Police ki paumutungina siribasing adu sahi kun amasung kunthra gi marakta leiba naha sing oibata natana makhoi gi marakta Hosur constituency gi MLA su oiriba DMK gi Prasad Yadav ki machanupa su laibak thiba thogdo du da yaukre hairi. Accident adu CCTV da ukibagi matungina ahanbada car aduna footpath ki mathakta happa bar singda yairaba matung building amagi phaklang da sapu kan na yaiduna car adugi mamang thangba saruk adu pungkai kai baga loinana gari adugi tayar singsu paithoki. Police ki official singna phongdorokgi matungina car adugi mamang thangba sarukta mioi ahum amadi maning thangba sarukta mioi mari phamduna city adugi akoibada thauki hai makhoi amata seat belt phadabaga loinana car adu sapu kan na yesinba matamda airbag sing aduna su makhoi bu ngakthokpa taukhide hairi makhoi teret ki manung da taruk na mafam aduda sikhibaga loinana mioi amana hospital da laikhidabani haiki accident thokliba car asigi VIP number plate oibasu police singna thengnaki asiba haksang sing adu Bengaluru gi St John's Hospital da postmortem tawkhibaga loinana adu godi police na FIR amaga su register tawkhre hairi atopa paw mana lengang na covid vaccine kaptriba mahiro engang sing gi punsi kannabagi damakta mahiro engang sing na tamliba mahiloi sang sing hangdok tabana achumba khongthang oigani Manipur da covid 19 gi laichat ki phibam yam na phagalagle oirakli balaichat asigi phibam gi matungina matam amada hektada mahiloi sang sing hangdoktuna lairik tamhanabagi damakta lengang na sem saduna leire haibo wafam ngarang Imphal West District Administration na sinduna TG Higher Secondary School da teaching amasung non teaching staff sing gi oiba khanaba vaccination program amaga mari lena na wangang bada Imphal West ki Deputy Commissioner TH Kiran Kumar na phongdokre adubu covid vaccine kapthok tribal lamdam asigi mahiroi singi punsi kannabagi damakta mahiroi angang singna mahi tamliba school singdi hangdok tabana khwaidigi phabo oigani haina praja section ke adagi press ta phongdok narli praja section ke adagi phongdok narli ba sigi matungina di hojik phawba sahi ani dagi 19 phawgi manungda leiriba lamdam asigi angang sing amata covid vaccine kapagi thabak lengak na paikhatri hojik covid vaccine kapa horiba sidi sahi 19 ni mathakta leiba mioi singni Maduna Manipur da COVID-19 gi laichat ki phibam phagalakle haiduna mahiloi sangsing hangdoktuna COVID vaccine kaptri wangang sing lairik tamhanba tarabadi laichat asina angang sing gi punsi manghalakpa yabaki singnaba yamna saungla lei Maduna COVID vaccine kapthokri wangang sing gi punsi kannabagi damakta lengak na mahiloi sangsing hangdoktabana achumba khongthang oigani hairi Praja section ke adagi phongdok narli ba sigi matungina di COVID-19 gi ahum subo webta angang sing da hen na sohalakpa yai haibasi health director ke razona phongdokhiba leire Loinana COVID ki ahanba amasung ani subo web asida sahi 19 ni makhada leiba angang lising kunga sukna 103 positive oiki aduga taruk na siki ahanba web tagi ani subo web na angang nabagi sang wang beheli ahum subo web laklabadi angang singda soidana solakpa yai haina director Rajona yamna senga leibak miyamda phongdokpa leikrabani Hojik Manipur da COVID-19 gi phibam phagalakle haiduna mahiloi sangsing hangdoktuna lairik tamba houba matamda lairik takpi gadoriba oja sing amadi mari lenaba non teaching staff sing di COVID vaccine mangjanguna kapthokhraba maramna singnaningai leite adu vaccine kapagi khudongchaba phangdriba sahi ani da gitara nipan phawbudal leiriba angang singi punsidadi yamna kiningai oiri maduna COVID vaccine kapthoktriba angang singbu karigumba makhalgi section thorang amata lokhatana lairik tamba thaba haibasi COVID-19 laichat na maram oiduna angang singi punsi manglakpa yabagi phibam lakani Maduna angang singi punsi kannabagi damakta mahiloi sang hangdoktabana afaba khongthang oigani matam khara lairik tamdrabasu yai angang singi punsi di kannaba section thorangi thabak han na leingak na honafam thoi ahum suba covid web lakani haina panari basidagi ngakthoknabagi damakta angang singna CAB ningthina tambiba mathautai angang singbu ningthina loina biduna mentally nungai taba pokhandana bohona batai haina su health director ke Rajona phongdokhibusu leikrabani loina na covid vaccine kapthoktriba angang singbu leingak na loisang hangdoklabasu mama mapa singna macha singbu lairik tamba thabagi akiba chauna leiri Maduna lengak na pikli bangang singi punsi kannabagi damakta covid vaccine kapthoktriba angang singbu mahiloi sang singda lairik tamhandana angang singi punsi kannaba lokhatpa yaba thabak lokhatpana achumba khongthang oigani haibasu phongdoknarakli Atopa pawmana overdose oiduna sibani haina thajaba si bhaksang amata aduna leiramle Ngarang ahing nongyai matung pung 12 minute 10 rom taba matamda North AOC gi Hotel Classic ki mayok naba Kangla Pat mapanda asiba nupa gi haksa amata aduna leire hairi asiba haksang asi Imphal Police ki kangbu na thokdok thokum da changduna UD case ama register toroba matungda asiba haksang adu health expert singa loinana lokhatuna covid ki RAT test toki loinana miyo edugi haksang gi phibam singda karisu asopan leiba thengade Siram niba miyo asi overdose oiduna sibo oigani haina thajanari asiba haksang asi hojik phawba masak maming khangbang amdana RIMS ki mokta leiri haina police ki pawmana hairi atopa pawmana athubada pam thong hangdrabadi akanba khongjang changsilagani
थौबाल डिस्ट्रिक्ट की यारीपोक बाजार की बामोन लेकाई यूथ क्लब यारीपोक BYCY की एरिया दा लेरिबा MS केरामाट एंड सन्स हाइरिबा ऑयल पंप असी था अमरोम थोंग लोंदुना लेरकलिबा सी अथु मतमदा थोंग हांगदुना मियामदा थाव फंगंद्रगदी अकनबा खोंजंग चंगसिलगनी हाइना BYCI ना फोंदोरली पंप असिना जुलाई थादगी चांग नाइना थोंग हांखिदबगा लोइनना अगस्त था असिदसु अहानबा चैओलदगी हौजिक फावबा थोंग लोंदुना लेरकपना मरुओइना लौमीसिंग अमसुंग इमरजेंसी तौरिबा मियामदा यामना चाउना अवाबा अमदी खुदोंचादबा मायोकना हल्ले अमदी मसिगी नाकलदा मियोय क्याना ब्लैक ता थाव योनसिंदुना महिउ लांगपोक थोलकदरा हाइबगी मिपाइबसु लेइरे हाइरी।